Lupa crore ahum changna saba salam ki ima kaithal asina mafam asigi sanmitlon da chawna mating pangba ngamlagani haina Chief Minister Yumnam Khemchana phongdokhrei Imphal West District ki District Institute of Education and Training Diet Building amade salam mamang laikai da saba ima kaithal ama sangabagi thoramda wafam ase mahakna phongdokhibane lamsang asigi MLA Sorokhaibam Rajan yauna pangthokiba thoram aduda Chief Minister Yumnam Khemchana hai Imphal West District ase Assembly Constituency tarahum Labor State asiki khwaidagi chawba district amane district asida planning department gi tengbang loindana lupa crore ahum rom changna sariba ima kaithal asina mafam asigi sanmitlonda chawna mateng pangba ngamlagani masiga loindana samagra teachers education gi makhada ngasi sangariba diet building amade atei chawkhat thaurangi thabaksing asina telaba matam kharagi manungda ACS gi top top saktam ama uba phanglagani haina Chief Minister Yumnam Khemchana makhatana phongdokhi Manipuri district में हमसे क्वाइटली साउथ डिस्ट्रिक्ट से इम्फाल वेस्ट से कोई केंद्र तरागा बुंदोई ना पुनबा अगर वो केंद्र नहीं इम्फाल वेस्ट से डाइट सेंटर अमक हांगदो से वहाँ कमाई लोरा हांग में जो याद है तो ना प्लानिंग डिपार्टमेंट ना कोई मतेंग पंगबीदना पाकुरो हम करे न चंगा इमा मार्केट में सारा बिजनेसु ऐसा ही किलोट एड्रेस भी बाहर में इतने सेंट्रल लोंडा जोवा काला बामो पड़कनी है ना वे ना इमा मार्केट से सु यामना नाल फजना इवन ममांगी संगम में दो ब्लॉक का धारना तना में जगह में सेमी हाई डाले अदुना ओरिकल तो इमा डाइट कॉलेज सिगा इमा मार्केट सिगा इमा अति सु घर लाख तो वो माली अदुना कनोसी लमसांग केंद्र की सलाम की जगह सराउंडिंग से कोई तो चाहिए कर की मनुंदा तो कोई शक्ता महो पड़कनी है वो आई ध्यान न थमजरी Thauram aduga mari leinana lamsang ACG MLA Sorokhaibam Rajan hai chawkhatpa khunai amagi yanglen saru ase education na oiba maramna education sector ase mapangal kalhan bagi tangai fadaba lei district asigi amatangai raba diet center ase mamangda DM University ki campus ta attached tawduna leirambane adumoinamal ACS gi miyamna pukchal chawna diet center ase sanna ba lam kalakpadagi building ase sabangam khibane center asida tamgadaba mahairoi singna leinna ba hostel amaso salam maning lekaida sagat pulushilakle hostel asdusu athubada sangaduna mathau tauba hohalagani amaromda ngasi sangariba ima kaithal asina mafam asigi miyamda khudongchaba kaya piduna sanmitlonda chawna mateng pangba ngamlagani khul asigi akoibada leiriba khunja singna kaithal lakna chatpada thengnaramba khudongchadaba kaya adusu nauna sangariba kaithal asina kokhanba ngamlagani haina mahakna makhata ki lekai sigi mayam ama ofam phamba adugumba mayam ama machi da phammaga leiriba mayam sing adugi punna seida leirani aduga koi sangai thel gi mathakta leiriba siru gumba longa koiring gumba na matam gi ekoi hujik ki hom matam da moi ki hom phajana pitwei adagi matam gi oiba ching da phamba pot chei mayam puthorokpa mayam sing ado masi ima kaiten sidaida koi loina phammaga pot yonba yarani amadi makhoi gi su economic ekoi pot yonbagi kaithel da sadaga awaba mayam ama police na karina sorokta nakal da napaga leirubagi awaba mayam singado masida ithi dana gyam tana yonba yarni loinana akoi da leiriba praja singnasu lamlana satraga su anakpa sidagi ekoi potchei leibagi kudong chabadu hangani haibatu so yamna thajaba thami